Hargi awaba mayok na ringay cherakta wabagay bazarda MLA gi har ni haiba Urea bag jamri muk lotuna thamlambadagi lawsal na ngarang fare haina lawsal gi president Mutum Churamani na haikre ngasi Manipur Press Club ta pangthokpa pawgi mifam amada Mutum Churamani na hai Lawmi singna har bag amata fanglabadi haiduna numidang tumna draba matam asida ngarang wabagay bazarda dukan phamba naurem san takauba mioi amagi dukanda Urea bag jamri muk lairamki Hariba har asi kanagino hain tigat pa matamda Kakching District United Committee Organization gi mioi amana har adu wabagay kendru ki MLA Usam Deben gini haina fungdoraki Tha asigi tang taruk tagi MLA Minister singda har piba leplaga District Agriculture Office singda har gel hallo haiba order ama thokibana har amata MLA Minister da pi khitre haiba wafam ama fangki Masina chumlamba tarabadi asuk kuina miyam da har fanghandana lotsinduna thamlamba karigino Hiram asigi matang da MLA na sengdor kadabani mahagna lising ani tara ani thoida Manipur da har asi kum amada metric ton lising tara manga mathoktai haiki adubu hojikti law ugadaba lam ayamba yum kai farmhouse amadi tongan ba project kaya sagat kibadagi lawfam gi saruk khajikta mak ngairaba matam asida law unabagi jamak kum amada har metric ton lising kuni thoi mathoktai haribasi miyam na tatana haina ba popi thana bagi jamak urea ka hena season nai habadu mayek sengle haina phongdokhi Hariba Santa Hariba Nupazina Poreba Harse MLA Masa Usam Debengi Otadagi Magi Sarukni Magi de Porkpani Habise Chumbra Natraga Landra Habise Usam Debena Lomi Miamda Aduga Lom Manipurgi Miam just Sengtopi Haiba Wapam Jima Hamatamsage Ani Subada Santa Hariba Nupase Masi Parkanda Akogi Swastagi Pangwadadi Singi MLA Kragi Kotadu Mana Lauraga Porkpani haibagi source amasu phangi masi mayamna haibani here seni chumina traga lale haibadudi masi control tauba adumba item ama oibanina police department na magi mathakta FIR ama palakanda mana poraiba mama san salan soina yaurungani man soina porkpagi evidence soina lerungani na khali adu oitaragadi ma pharaga book taubiyo haiba wafam do thamjage Panbayay, wabagay lamkhay bazar ki dukan amada urea bag jamri rom paituna layambadagi lawmi sinmi singi apun balup lawsal na ngarang fagat ki ngarang chathaki ba drive aduda saruk yakiba lawsal gi vice president Laistrom Siam na haikibada wabagay kendru ki MLA na kendru asigi lawmi singda yena bani haiba urea harbu wabagay lamkhay bazar da leba dukan amada paisinduna thamlamba asi aduki matik nungaitaba amadi chamam naba fawi haiki Har adu Kakching District United Club Organization kadukona ngarang faduna miyam de yen thokani haine lairingaita dukan mapuna thong hangda badagi yen thokpa ngamduna lairapani hainesu kadukona lawsal da hairakhi hairi Har sing adu dukan mapu naurem santana haukiba tha asigi tang nipalda mahaki dukan da tha bani hainesu ohoba miyam na paudum lapka lai haina syam na paumi sing da hairaduna hiram asigi matangda mari leinaba department na athuba matamda miyeng changbina ba taksanki Nakal amaromda media na mari lainaba department ki fangba pauda wabagay kendru ki oina June amadi July thagi tongan ba numit singda godang dagi anirak thokna urea bag chawnga amadi lising ama chawnga punna urea bag lising ani gi chingthokre masigi matungda wabagay kendru ki oina makhataba urea godang dagi chingthokhiba laitri hairi panba yabadi Wabagay kendru gi oina godang dagi chingthokiba urea bag lising ani adu tha asigi tang ani da kendru gi MLA na miyam di yenthokibasu laikrabani faraba urea sing adu ngarang athengbada Kakching District United Club Organization gi mioi sing laktuna miyam da yenthokre hairi ida har aron ba har leire haidana buna pauta de gi nan tang ni panda ramjai da har thagre ba pau ta ba gi har ji koina kamai tong puno haidana koina tiket palak ja bani har se ado koina la kuis de de ngasai angan ba de gi koina mayam ji pau ji longna dana koina har ji kai de lak ba har no masi leki har ne na koi khala li ja bani adu bu emile gi mi jing gi na masi koi gi ba gen da gi ai emile har ne na hare MLA के हार जी मसिंग बा हार योन बा दुकान लम्बा दा हाय तारे दुकान बाजार की दुकान जी में थमते लम्बे जी कोई याम ना कोई तो पेन दबा याम तो हाय दबा पावी